Arunachalda Nupimachasingda Nattaba Lichat Chatharmba Nupa Police Station-dagi singthoklaga Miyamna Hatkhre. Lamsat naidabi loinabiga divorce tawbagi harauba phongdokpa oina Assamgi Nanbarida nupa ama sangom liter nifuga irujakhre. Delhida numit 6ni thiba khangleikidabi Tripuragi mahiroi Nupimacha ama sina phangle. Hauji khundrakpham kendragi manungchana leiba kaibi mamang chanungda Kukina nongmai round tara hena kaptharae Kukina nongmai kabaga maitegi lau kumba laumi sing Central Force singna tankharakle hari. Zengi inmate amagi pungnungdagi Dr. Singna operation tawraga keypad mobile phone lama lauthokpa ngamkhre. Government gi oja singna lanaigi interest yengduna masagi oijaba thiduna amadi senda lambi oina government mahiloisang singbu mangthrakna ba honarakliba oja singi mathakta lengakna thubada mediang sangbiu masana khangna thubada lepkadabani Manipuri Student Federation na thengnarabadi masana responsibility pujabaga loinana maming matha sing lau thoroklani. Kanana warep sing asi lauki haibagi matangda Air India crash report mayek sengde Pilot Federation. Myanmar manungda jathaba drone strike-da UNFAI amasung RPF ki kedar 18 sire 18 sokle. Naga area da German Road Tiger Road semandanaba rongmaina IM da wakatkhre. Lengakna matam sangna sembi sabidana lakliba lambi khunja singna samjinkhre.